COVID-19 nabagi chang hek hantharapaga miyamna laithokpana mathangi web lakpani laisad asi mapung fana fare haiba khangdri phawbadi miyamna SOP ngakna sasri haina Works Minister Thongam Bisojena phongdokre hauji COVID pandemic manung asida Thangal Bazar da leiba Sri Marwari Dharmasalada Milan Enterprises na sinduna lamdam masinga tuan mampham singda hangliba quarantine natragana isolation center singda lemna sakpibagi hangliba catering service yengchenbagi khongchatta wafamasi phongdokhibani Swats Bharat Mission ki makhada lambi sorok sing luna na thamnabagi pandamda Imphal East District ke SP gi minya makhada Porompat Police ki team amana ngasi Porompat crossing dege Imphal East DC gate fawba cleanliness drive sathakrai ngasi ayu pung nipan makhai khara helapa duaida City Police Station gi manung sanba wahingbam lekai lairembi sangle mamangda nung leibak puduna lakpa Tata Tipper Hydra amaga anguba masugi Honda Activa 3Z amaga thengjinabagi thodokta Activa du da tongduna lakpa matai manau phibam thina asopa nangkhrai aduga Tata Tipper Hydra thoduna lakpa driver aduna nanthokuna senkrai thodok aduda phibam thina soklaba matai manau adudi uripok yambem lekai digi irengbam Giraranjan chahi yangkhai amadi mahaki loinabi irengbam ongbi Manihanbi Devi chahi nipumanga kawi hairi Dr. Syama Prasad Mukherjee laikhadaba numit June 16 Balidan Divas numitagi hauraga mahana pokpa numit July 3 fawba BJP na sinduna leibak asigi mafam kayada uchara thabagi saruk amoina ngasi BJP gi active members singna BJP Kaksing district ka khusamnaraga sugnu kendra gi tongan mamfamda uchara lising amarom thakrai Malam gi oina sandorliba COVID-19 laisad asi Manipur da ahanba web tagi ani suba web asidana hena sandorliba si miyamna SOP ngakuptada laisad asi paksana sandorpadagi thingba ngamuni haina Sena Youth Trust SYT gi makai tagi fongdorokle War on drugs ki saru amoina state lengakna yamna asanba mijing amaga loinena paikhaliba thabak thoram singda Manipur gi toan mafam singda mathau toriba police person singna sangsilapa khongthang asida MMWO gi makai dege angamba mateng panglagani haina Manipur Muslim Welfare Organization MMWO na phongdrokli makhatana moitei pangalna khundariba mafam singda laisida asidagi ngathona ba sabsana akanba myeng thambaga loinena nisa saba yonba huran chinti gi thabak sing thingnaba akanba thabak paikhalagani hairi